Tronglaubi ngarang thokiba thodokta CRPF na kapthorakpa Nongmei Maruna thabakta Panbadagi RIMS Hospital gi ICU da Laikatnaduna Leirakkhiba Kumbi Terakhong Ward number 7 dagi wahengbam Bobby chahi kungamapan apokpa wahengbam Ibo chauba Ngashi Ayuk pung mapan rom tarakpa aduwaida Laikatnaba ngamdana Leikhidre Ningsing bayai Leikhidre ba wahengbam Bobby nongmagi afang bathabak su nomduna hingba Meeoi amani hemam orsin ga punsi lambida khongdaminaduna pikliba machanupi amasu leire hairi Leikhidre ba Bobby hauzik RIMS Hospital gi ICU dagi puthoklaba matung RIMS ki mortuary da thamkhre thaudogaduga mari leinana Leikhidre ba Bobby gi mama bokna phongdorakpada Bobby piklingai matamdagi shu nombada chilhau thidaba Meeoi ama oina haurakhi adubu Manipur da thogliba lan asina maram oiduna sufam nomfam leitabagi wana punsi hingliba misak amani Mahakini haibada yum sananaba lam machet ama fauba leite mama boki mayumda changjafam lauduna leiribane ngarang tronglaubi da thokiba laibak thiba thodok aduda pikliba angang ani Leikhidre haiba pau tabadagi pendaba amadi nungai tabaga loinana mafam aduda changlubada CRPF personal singna kapthorakpa Nongmei Maruna Panbadagi Laikatnarakhibani asigumba thodok asi makhatana thoktanaba Manipur lengak amadi India lengakna singadabani hainasu mahakna makhatana phongdokhi Hꯧji aina lajurba mafam asi akhoi RIMS hospital dani ngara akhoi laibak thiba thodok ama haib dare akhoi tronglaubi thokiba thodok luda chawnaba miyamna SKTV kemna makhoi leina kisina akhoi manang lakpadagi bom longchindra angang ngidabagi thodok du yaning do phongdok na chanjilubida CRPF na kakthorpa Nongmei Maruna Panbadagi RIMS hospital da Laikatnaduna leiba Meeoi ama Ngashi Ayuk mapan tabda Leikhidre Meeoi adugi mamingdi wahengbam Bobby chahi mapan hak asi akhoi nomagi su nomaga chajaba Meeoi amani duga mahaki pikliba machanupi amachu leiri sida natna Leikhidre imung si kogi yamna wana hinjaba do homba kuidiba macha ama khatta leiriba Meeoi ama khattani adu tuju ma Leikhidre RIMS hospital da ma se tesena ngarang mahaki thabaki sarukta Nongmei Maruna Panbadagi RIMS hospital da Laikatnaduna Leikhiba adu masi hongongdana laibak thibadagi ayukta Laikatnaduna ngamdana Leikhidre asigi matanda pongdodeko kumangomom video journalist SKTV RIMS hospital Militian singna Nongmei kapthara ko matamdadi sipai singna amata thingba pibide center government asu kasuma koida loan leite ain leite adubu isa singna penda ba kitang leibadadi makoi gina sipai na Nongmei kapiduna isa gi ang sto yam sauno horaga lai ma do taro bauda kanamatan lokat pangamde mananggan na pukhalama sumaga hingbagi sansu ang mani hai adubu center government gi Manipur government gi matik sara ba sipai mayam na thami ba singina koi mitai singse noma gi adum losila noma gi losila ko sida akoi isasu yaure koi gumba mama macha kaina ba mayam asigi na makta thalaga sa gi tungi ponsi gi lai tokkidana akoi gumba maisa khanga ba nau graba age nupi na sida taraga leriba angang apikpa nupi macha siga mana lelhawa da ba ponsi mare sigumba mi kamera kon mayam se tadanu da makta leba mayam na sigumba se matungda mu na tokkidana ba akoi di leba mayam na sinna sare na gurum